ꯄꯥꯝꯃꯨꯕ ꯅꯤꯡꯊꯦꯝꯕꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯀꯀꯥ ꯃꯤꯁ ꯆꯠꯂꯨꯁꯤꯔꯥ? ꯍꯩ ꯌꯥꯗꯦ, ꯀꯣꯟꯅ ꯆꯠꯁꯦ꯫ ꯃꯤꯁꯇꯣ ꯌꯥꯝ ꯐꯕꯅꯤ ꯈꯪꯕ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯣ ꯀꯣꯟꯅ ꯆꯠꯁꯦꯕ ꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯝꯃꯨꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩ꯫ ꯑꯌꯤꯡꯕꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯍꯦꯟꯕ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯅꯤꯆꯟꯗ꯭ꯔ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯍꯦꯟꯕ, ꯏꯄꯥꯅ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯒꯤ ꯃꯧ ꯍꯥꯏꯔꯨꯔꯦꯅꯦꯍꯦ ꯉꯁꯤꯁꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯍꯦꯟꯕꯅ ꯉꯛꯂꯞ ꯇꯧꯅ ꯍꯪꯂꯛꯄꯅꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯀꯔꯤꯗꯅꯣ ꯅꯪꯅ ꯑꯗꯨ ꯉꯛꯂꯤꯗꯨꯅ? ꯉꯛꯀꯅꯨ꯫ ꯀꯩꯅꯣ, ꯀꯩꯝꯇꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯣꯏ, ꯅꯣꯏ ꯈꯪꯂꯣꯏ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯦ꯫ ꯏꯄꯥꯅ ꯅꯣꯏꯗ ꯍꯧꯗꯣꯛꯂꯕ ꯇꯨꯡꯗ ꯅꯣꯏꯅ ꯏꯄꯥꯗ ꯑꯌꯥꯕ ꯄꯤꯕꯗꯒꯤꯅꯦ ꯏꯄꯥꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯐꯔꯦ, ꯑꯗꯣ ꯄꯥꯃ, ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯝꯗꯩꯅꯣꯕ? ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ? ꯁꯦ ꯅꯤꯡꯊꯦꯝ, ꯇꯤꯚꯤꯁꯦ ꯃꯨꯊꯠꯂꯣ, ꯅꯪ ꯀꯥꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯤꯚꯤꯗꯨ ꯃꯨꯊꯠꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯄꯥꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ, ꯃꯤꯑꯣꯏꯅꯁꯨ ꯑꯗꯨꯃꯛ ꯐꯕ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯊꯤꯔꯛꯄꯗꯅꯦ ꯏꯄꯥꯅ ꯉꯁꯤꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯆꯠꯂꯒ ꯊꯣꯏꯕꯤꯁꯦ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯞꯊꯣꯛꯅꯔꯨꯔꯦꯗꯅ꯫ ꯑꯦ ꯕꯕꯨ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯕꯨꯗꯤ ꯃꯣꯏꯅ ꯌꯥꯔꯗꯤ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯏꯄꯥꯗ ꯄꯨꯝꯅꯃꯛ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯏꯄꯥꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯃꯁꯤꯗ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯄꯥꯁꯨ ꯊꯥꯖꯗꯦꯗ꯫ ꯄꯥꯝꯃꯨꯕꯗꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗ꯭ꯔꯤ꯫ ꯇꯞꯅ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯈꯔꯗꯤ ꯂꯨꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ꯫ ꯍꯣꯏ, ꯄꯥꯕꯨꯡꯅ ꯐꯅꯤꯅ ꯂꯦꯞꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯟꯕ ꯇꯥꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯔꯥꯖꯀꯨꯃꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯩ ꯊꯣꯛ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ꯫ ꯅꯪ ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ ꯏꯇꯥꯎ, ꯌꯥꯝꯅꯁꯨ ꯂꯨꯁꯤꯟꯅ ꯂꯧꯒꯅꯨ꯫ Everything gonna be fine. ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯩꯅ ꯁꯣꯏꯔꯨꯕꯁꯤꯡꯗꯨꯒꯤ ꯁꯦꯡꯗꯣꯛꯅꯕ ꯆꯥꯟꯁ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕꯤꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯔꯣ, ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯗꯣ ꯑꯗꯨꯗ ꯅꯪ ꯃꯦꯟ ꯐꯣꯀꯁ ꯄꯤꯔꯣ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯩ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏꯒꯦ꯫ ꯄꯥꯕꯨꯡꯅ ꯄꯥꯝꯅ ꯄꯨꯔꯛꯄ ꯃꯃꯧꯗꯣ ꯑꯩ ꯍꯔꯥꯎ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒꯦ ꯂꯦꯞꯂꯦ꯫ ꯑꯗꯨꯅꯤ, ꯅꯨꯄꯥꯗꯧꯅ ꯇꯧꯗꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ, ꯊꯝꯃꯒꯦ꯫ ꯄꯥꯝꯃꯨꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯅꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯒꯤ ꯀꯥꯗꯅꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯅ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯔꯨꯔ ꯃꯥꯜꯂꯦ꯫ ꯀꯅꯥ? ꯀꯥꯏꯗꯒꯤ? ꯑꯌꯤꯡꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦꯗ, ꯊꯣꯏꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯌꯤꯡꯕꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯩꯅ ꯅꯍꯥꯟꯅ ꯁꯤꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ? ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ? ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯅꯣ ꯀꯩꯒꯤꯅꯣ? ꯑꯉꯥꯡ ꯍꯧꯔꯛꯂꯅꯤ, ꯇꯨꯃꯤꯟ ꯉꯥꯡꯉꯨ꯫ ꯂꯝ ꯈꯨꯂꯥꯞꯇꯨꯒ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯕꯅꯦ꯫ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯌꯦꯡꯉꯣꯗꯅ, ꯃꯥꯅꯒ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯣꯕ꯫ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧꯗꯣꯏꯕ? ꯍꯣ, ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤꯅꯦ ꯈꯟꯕ꯭ꯔꯣ? ꯃꯤꯡꯁꯤꯅ ꯑꯌꯤꯡꯕꯤ ꯀꯧꯔꯁꯨꯅꯦ, ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯁꯥꯕꯤ ꯑꯣꯜꯂꯛꯀꯗꯧꯅꯤ, ꯈꯪꯉꯕ? ꯇꯥꯅꯤꯡꯗꯦꯀꯣ, ꯊꯨꯝꯃꯣ ꯌꯥꯔꯦ, ꯅꯁꯝꯅ ꯅꯥꯗꯨꯒ ꯀꯩ ꯀꯥꯟꯗꯕꯗ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯏꯃꯥꯅꯗꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯣ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯤꯅ ꯃꯥꯡꯒꯣꯜ ꯀꯥꯔꯝꯂꯦ ꯏꯕꯦꯝꯃ꯫ ꯃꯤꯁꯛꯇꯨꯗꯤꯅꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯂꯥꯛꯂꯒ ꯏꯃꯥꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯁꯤ꯫ ꯅꯪ ꯌꯥꯔꯒꯗꯤ ꯑꯊꯨꯕꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥ ꯇꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗꯗꯤꯅꯦ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯨꯔꯦ, ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇꯗꯤꯅꯦ ꯏꯃꯥꯁꯨ ꯀꯞꯊꯣꯛꯂꯨꯔꯦ꯫ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ
ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯨꯕꯣ ꯀꯞꯀꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤꯀꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯊꯣꯏꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯣꯟ ꯑꯗꯨꯅ ꯆꯣꯠꯊꯣꯔꯛꯏ ꯔꯣꯁꯅꯤꯁꯨ ꯇꯨꯝꯗꯕꯅꯤꯅ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯊꯣꯏꯕꯤꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦꯅ ꯀꯩꯁꯨ ꯇꯧꯗꯦ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯁ ꯅꯪ ꯍꯟꯗꯛꯁꯦ ꯌꯥꯝ ꯍꯣꯡꯉꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯣꯟꯗ ꯄꯤ ꯇꯥꯁꯤꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯞꯀꯅꯣꯕ ꯔꯣꯁꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯉꯁꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯏꯕ ꯃꯤ ꯂꯥꯛꯂꯝꯃꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯏꯃꯥ ꯏꯄꯥꯒꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯁꯣꯟꯊꯕꯒꯨꯝ ꯇꯧꯋꯦ ꯔꯣꯁꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃꯥ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯨꯔꯒ ꯅꯪꯁꯨꯕ ꯋꯥꯈꯜꯗꯤ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅꯗꯤ ꯇꯣꯟꯕ ꯃꯄꯣꯛꯅꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯄꯥꯞ 109 ꯄꯨꯜꯂꯒ ꯁꯦꯝꯃꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯃꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯅꯨꯄꯤꯁꯦ ꯑꯣꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟꯁꯤꯡꯗꯣ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯄꯥꯝꯃꯤ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯉꯁꯤꯁꯦ ꯇꯨꯝꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯋꯥꯈꯜꯗ ꯅꯤꯡꯊꯦꯝꯕꯁꯨ ꯌꯥꯝ ꯎꯅꯤꯡꯕ ꯄꯣꯛꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯗꯨꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯦ ꯑꯩꯅ ꯎꯠꯈ꯭ꯔꯤꯕ ꯃꯑꯣꯡꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕ꯭ꯔꯥ ꯈꯜꯂꯤ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯁꯦ ꯀꯣꯟꯅ ꯈꯜꯂꯣ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯍꯤꯡꯗꯨꯃ ꯊꯣꯏꯕꯤ ꯇꯨꯝꯁꯤꯟꯕ ꯌꯥꯗꯅ ꯋꯥꯅ ꯂꯦꯜꯂꯤ ꯄꯥꯝꯃꯨꯕꯁꯨ ꯑꯗꯨꯃꯉꯥꯏ ꯋꯥꯈꯜꯗꯗꯤ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯐꯥꯊꯖꯩ ꯃꯇꯣꯝꯇ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯔꯣꯏꯗ ꯑꯩꯕꯨ ꯑꯣꯛꯇꯕꯅꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩ ꯃꯐꯝꯗ ꯇꯟꯖꯥ ꯉꯥꯏꯔꯔꯣꯏꯒꯦ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯊꯝꯂꯒꯦ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯐꯝꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯁꯤ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯒꯨꯝ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈꯔꯦ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯅꯥꯊꯩꯔꯛꯄꯒꯨꯝ ꯇꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯂꯨꯗꯕꯗꯨ ꯍꯟꯗꯛꯇꯤ ꯀꯥꯗ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯦ ꯇꯨꯝꯕ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯒ ꯅꯤꯡꯊꯦꯝꯒꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯖꯔꯤ ꯏꯟꯗꯤꯔꯥꯅ ꯃꯦꯝꯃꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯔꯥ ꯑꯃꯈꯛ ꯊꯣꯡꯕꯗꯨꯗꯅꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯦꯝꯃꯤ ꯆꯥꯅ ꯑꯃꯨꯛ ꯑꯁ ꯉꯥꯡꯉꯤꯍꯦ ꯑꯁꯦꯡꯕ ꯉꯥꯡꯗꯗꯤ ꯀꯩꯅꯣꯅꯦꯍꯦ ꯅꯆꯦ ꯂꯥꯛꯑꯅꯤ ꯏꯃꯥ ꯏꯆꯦꯁꯤꯕꯨ ꯑꯗꯨꯝ ꯂꯨꯍꯣꯡꯗꯧꯔꯕ꯭ꯔꯣ ꯀꯨꯝꯁꯤꯗꯤ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯃꯦꯝꯃꯤ ꯆꯥꯅ ꯑꯃꯨꯛ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯗ ꯑꯁꯦꯡꯕ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯑꯁ ꯁꯤꯗ ꯐꯝꯃꯨꯁꯦ ꯈꯦꯟꯁꯥꯡ ꯏꯃꯥ ꯃꯦꯝꯃꯤ ꯆꯥꯅ ꯑꯃꯨꯛ ꯍꯣ ꯏꯃꯥꯅ ꯅꯠꯇꯦ ꯊꯣꯡꯉꯤꯁꯦ ꯑꯩꯅꯅꯦ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯉꯁꯥꯡꯒꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯪꯈꯥꯏꯒꯅꯦ ꯊꯣꯡꯉꯤꯁꯦ ꯏꯁ ꯅꯪꯕꯨ ꯍꯩꯔꯕ꯭ꯔꯣ ꯏꯁ ꯏꯝꯐꯥꯜꯗ ꯂꯩꯔꯕꯅꯤ ꯀꯥꯏꯅꯒ ꯋꯥꯒꯁꯦ ꯖꯥꯠ ꯖꯥꯠ ꯉꯥꯡꯉꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤꯅꯦ ꯅꯣꯏ ꯏꯝꯐꯥꯜ ꯃꯆꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯛꯄꯅꯤꯅꯦ ꯏꯟꯗꯤꯔꯥꯅ ꯑꯃꯨꯛ ꯍꯧꯔꯦ ꯃꯥꯒꯤ ꯃꯆꯤꯟ ꯑꯁꯦ ꯆꯠꯂꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯅꯦ ꯑꯁꯣꯝ ꯀꯥꯗ ꯑꯩ ꯆꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯍꯧꯒꯦ ꯏꯟꯗꯤꯔꯥꯒ ꯊꯣꯏꯕꯤꯒꯗꯨ ꯊꯣꯛꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯐꯝꯃꯤ ꯏꯟꯗꯤꯔꯥꯅ ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ ꯏꯃꯥ ꯐꯅꯦꯛ ꯑꯝꯇ ꯄꯤꯌꯣ ꯐꯤꯁꯦ ꯑꯝꯇ ꯍꯣꯡꯒꯦ
Indira ihe si fiyan sida yalibado atuna honglodana hekta. Indira sida phamo imaga wari sase. Thoibi famungduda famthai nangbu Pabung Mani Chandra khangbro. Khangi ma singzamai gido. Nangnasu moida moigi masudo tushan tawruba mali. Nahando nangi pabungdo la'ami. Thoibi wahaiduda haifet chingnaba poklei. Ima kay matangino kaydawa la'amido. Haima aina haidudi nangbu haiba laklami haise nangi Pabung Mani Chandra nini. Moigi masanupa atomba pamuba haibado adugi oira male. Thoibi famlambadagi fuk hogoli. Ima wafamdo kaidauraba. Ima nachabu warogano. Wafamdugi matang oiragadi ay yaba ngamzara. Ihe karigino adudi. Imanadi atopa nati haiduna waloi thokna khredana. Haujikbu imana mu haidokluba tari bro. Ima ay imana haibada dum yaraga lakpani. Adubu handaki imana leplemiba wasadi ay ngamgadaba manjay. Ngaiko. Imaga wase tapna duma khanasi nang phingat kano. Ima ay madudi ngamloy. Natragana isagi atopa khangnaba leibagiro. Ima ay adugumbadi laite. Adubu ay imagi wadumadi yawa ngamloy. Adidi karigino nang hekta wakaklise. Thoibi wahangduda khumfam khangde ik a haiduna mamaidu leithok lesin tawraga lei. Mimi chasu chakhumdagi laurai. Ho noina mana chagi aronba waridu loiradine somda chak ta ene he. Bhamun sawan ganu thuna lao. Mama macha makhoi ahumdu ikoi koina chak chaminari. Thoibi di chak tu chasin bangamdre. Indira bima chak tu charodana kaidaurage amung ungli dubo. Thoibi chak tu amurak anirak huklei. Aduga haire. As noisidiba mina wanda thongraga ai saurani. Sasa chasilo karino khangde. Thoibi ima kaidaurage ne. Ai kai haidoino khangdeda. Chak se amukta hana ningthina sakhisi. Aduga ne makha taba wari sanasi. Pamuba office prem go wari sanari. Pamubana handaki lakadauriba pochai singdugi reporter file amada draft semlaga thazalo. Aduga account section gi medhaduda ningthina senana bahaiko. Hoi sir, haizakhage. Aduga PVC bag kharasu sindokna bahayana su hairakpani. Aingonda su hairabani. Hoi madusu lauringaida pula fazana launaba tawse. Aduga apunbada kayana habado aingon hairo. Funny sir, ai soidana hotnazarage. Pamubana next month ki staff ki salary ki file dusu medhada khar thasalo haiko. Nangna pulap adung ko? Hoi sir, haizage. Pamuba amuk thoklaklaga magi ka tamna amuk laktuna famthai. File khar su check tawri. Thongjil dagi. Thama. Pamuba mamai non khatlubada Alice lep lambadu ure. Hama. Kaida chaluino. Lao. Bazar da chatlubani. Aduda lambi tho ena sum changlakpani. Nungai batama. Khangre debema. Yan dadre. Kaino. Yan dadre bu kaino ba. Yan dadre haisida loine yaurabani. Noi suyumda khara koi thorudana ningthem su harauzane. Hoi lakki tawbani. Ado hekta yade. Na dum phamuko. Ai warin tsanage. Medhana sir pamubana chango akhoi ngangsing. Medhana hoi sir next month ki salary gi draft file duni singa aduga pochai khara order tawkhibagi account duni sina amukte engbiyo. Pamuba file singa du mathang fakatlaga yingi. Kaino Victor say 7 days mukti suti logi daine. Salary se duga full pay oina sai sa kayino. Masimta check to. Sir magi suti gi matangda aina document namta phangtabagini. Madu manager ka tanagadaba natro. Suti laukiba mibu suti laukiba document phangde na laude haina haibadi yagadro. Sorry sir, I am check tawzarege. Say, yare tadi magi do yengo fazana. Chalo. Thank you sir. Pamuba muk Alice na onsilaktuna. Kadaraba. Alice ikhang na. Aha, kasi tawdida tamo. Thabak tawbada yam smart oye haiba. Kokti fazana chakpa thabak ne mase. Miya man hekta tawba ngambada tida tamo. Hauzaki matamdadi paisa payadi kaisuna treda sigumbasidi. Hoi,
ꯑꯗꯨꯕꯨꯗꯤ ꯄꯩꯁꯥꯅ ꯄꯩꯁꯥ ꯄꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯥꯅꯦ ꯑꯗꯨꯃꯛ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯅꯦꯅꯦꯗꯨꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯨꯀꯣ ꯐꯔꯦ ꯐꯔꯦ ꯍꯜꯂꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯄꯥꯝꯃꯨꯕ ꯒꯥꯔꯤ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅ ꯂꯥꯛꯄꯗꯨꯗ ꯂꯦꯞꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥ ꯀꯨꯝꯊꯔꯛꯄ ꯉꯥꯏ ꯄꯥꯝꯃꯨꯕꯅ ꯄꯥꯃ ꯆꯥꯒ ꯊꯛꯂꯕꯣ ꯍꯦꯔꯥ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯕꯅꯤꯅꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯄꯥꯃ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯣ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤꯗꯅ ꯀꯩ ꯋꯥꯅꯣ ꯌꯥꯏꯌꯦ ꯁꯥꯁꯦ ꯅꯪ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯁꯥꯔꯁꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯣꯏ ꯄꯥꯕꯨꯡ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯅꯤꯆꯟꯗ꯭ꯔꯅ ꯏꯕꯦꯝꯃ ꯅꯪ ꯉꯥꯏꯍꯥꯛꯇ ꯊꯣꯛꯄ ꯌꯥꯔꯗꯤ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯗꯅ ꯑꯍꯦꯟꯕꯗꯨꯁꯨꯅꯦ ꯈꯔ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯨ ꯃꯅꯤꯆꯟꯗ꯭ꯔ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯂꯒ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯄꯥꯝꯃꯨꯕꯁꯨ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯃ ꯉꯥꯏꯈꯣ ꯅꯇꯩꯃ ꯍꯣꯏ ꯂꯥꯛꯈꯤꯁꯅꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯂꯣ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯃꯥꯅꯤꯅꯦꯍꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯦꯠꯄ ꯑꯝꯇ ꯂꯩꯔꯔꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯗꯕꯅꯤ ꯑꯍꯦꯟꯕꯒ ꯑꯌꯤꯡꯕꯤꯒꯁꯨ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯃꯅꯤꯆꯟꯗ꯭ꯔꯅ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯍꯥꯛꯅ ꯂꯦꯞꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯍꯦꯟꯕꯗꯤ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯦ ꯆꯥꯔꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃꯈꯛ ꯍꯥꯏꯅ ꯁꯤꯡꯅꯔꯨꯔꯦ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯛ ꯌꯥꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯅꯁꯨ ꯁꯤꯜꯂꯤꯕꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯃꯁꯥꯅ ꯍꯥꯏꯔꯦ ꯑꯗꯣ ꯏꯃꯧꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯈꯪꯁꯤꯗꯅ ꯑꯌꯤꯡꯕꯤꯗꯤ ꯈꯪꯂꯕꯅꯤꯅ ꯋꯥꯗꯣ ꯏꯇꯥ ꯇꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯛꯄ ꯊꯕꯛꯅꯤꯅ ꯃꯥꯌꯣꯛꯇ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯑꯌꯤꯡꯕꯤꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯦꯟꯕ ꯑꯌꯤꯡꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯄꯥꯅ ꯀꯧꯔꯤꯁꯦ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯅꯦ ꯑꯩꯅ ꯃꯔꯤꯁꯦ ꯇꯠꯅꯗꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯥꯝꯃꯨꯕ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯄꯥꯝꯃꯨꯕꯅ ꯕꯕꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩꯕꯨ ꯀꯔꯤ ꯀꯩꯗꯧꯔꯕ ꯄꯥꯝꯃꯨꯕ ꯀꯦꯝ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯊꯣꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯂꯣꯟꯁꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗ ꯇꯧꯔꯤꯁꯦ ꯀꯩꯗꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕꯔꯣ ꯑꯩꯒ ꯍꯥꯏꯅ ꯁꯤꯡꯅꯕꯗ ꯊꯣꯏꯕꯤꯅ ꯌꯥꯔꯛꯂꯤꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯄꯥꯈꯣꯡꯅꯣ ꯆꯜꯂꯤꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯄꯥꯝꯃꯨꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯣꯟꯅ ꯁꯣꯟꯅ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯤ ꯑꯁꯣꯝꯗꯅ ꯑꯍꯦꯟꯕꯅ ꯕꯕꯥ ꯑꯩꯅ ꯈꯟꯕꯗ ꯄꯥꯝꯃꯨꯕꯅ ꯌꯥꯅꯤꯡꯒꯗꯕ ꯃꯥꯟꯗꯦꯅꯦ ꯄꯥꯝꯃꯨꯕꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯍꯥꯏꯐꯦꯠ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯃꯥꯅꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯐꯅꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ꯭ꯔꯣ ꯃꯥꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯌꯥꯔꯅꯤ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯅꯝꯗꯅ ꯍꯣꯡꯒꯅꯤ ꯑꯩꯅ ꯅꯝꯗꯅ ꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯔꯣꯏ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯍꯦꯟꯕꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯅꯤ ꯑꯍꯦꯟꯕꯅ ꯃꯄꯥꯕꯨꯡ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ ꯕꯕꯥ ꯑꯝꯇ ꯇꯞꯊꯈꯤꯁꯦ ꯑꯩ ꯋꯥꯔꯤ ꯁꯥꯒꯦꯁꯦ ꯄꯥꯃꯨꯡ ꯑꯍꯦꯟꯕꯁꯨ ꯄꯥꯝꯃꯨꯕꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯑꯍꯦꯟꯕ ꯊꯤꯜꯂꯒ ꯀꯧꯏ ꯄꯥꯃꯨꯕ ꯊꯣꯡ ꯍꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯥꯝꯃꯨꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯃꯌꯥꯝꯕ ꯆꯪꯂꯛꯄꯗꯨꯗ ꯄꯤꯗꯨ ꯈꯔ ꯊꯩꯊꯣꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯕꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯍꯧꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯇꯥꯃꯣ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯅꯪꯅ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯅꯦ ꯑꯍꯜꯁꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯊꯥꯏꯅꯗꯒꯤ ꯂꯩꯅꯔꯛꯄ ꯃꯔꯤꯁꯦ ꯃꯤꯀꯨꯞꯇ ꯊꯥꯗꯠꯄ ꯆꯨꯝꯗꯦ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯂꯨꯍꯣꯡꯕꯗ ꯌꯥꯔꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤꯗꯁꯨ ꯉꯝꯂꯣꯏ ꯇꯥꯃꯣ ꯑꯩꯕꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯅꯨ ꯑꯩ ꯃꯥꯒꯗꯤ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤꯗꯅ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯇꯥꯃꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ
ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯣ ꯃꯣꯠ ꯃꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣꯏ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯍꯥꯟꯅ ꯅꯪꯒ ꯐꯖꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯅꯤꯡꯊꯦꯝꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯅꯤ꯫ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯦꯡꯉꯨ꯫ ꯄꯥꯝꯃꯨꯕ ꯈꯨꯝꯐꯝ ꯈꯪꯗꯦ, ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯂꯩ꯫ ꯑꯍꯦꯟꯕꯅ ꯅꯪ ꯑꯃꯨꯛꯇꯗꯤ ꯈꯟꯈꯣꯀꯣ ꯃꯨꯟꯅ꯫ ꯑꯍꯦꯟꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯩ ꯃꯥꯒꯗꯤ ꯄꯨꯟꯁꯤꯁꯤꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯆꯦꯟꯗꯕ ꯃꯥꯒ ꯑꯩꯒ ꯀꯝꯗꯧꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯣꯏꯅꯣ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯍꯨ ꯄꯨꯕ ꯃꯤꯅ ꯌꯨꯝꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗꯤ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ꯫ ꯄꯥꯝꯃꯨꯕ, ꯅꯪ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ, ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯄꯥꯝꯃꯨꯕ ꯃꯑꯣꯟ ꯃꯑꯣꯟꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯀꯣꯛꯇꯨꯗ ꯎꯔꯨ ꯎꯔꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯆꯟꯗ꯭ꯔ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩ꯫ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯖꯩ꯫ ꯅꯪꯅ ꯍꯨꯟꯗꯣꯛꯂꯝꯕ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦꯅꯦꯍꯦ꯫ ꯃꯄꯥ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯃꯦꯃꯤꯆꯥꯒ ꯍꯤꯞꯃꯤꯟꯅꯔꯤ꯫ ꯃꯦꯃꯤꯆꯥꯅ, ꯏꯆꯦ ꯅꯪ ꯂꯨꯍꯣꯡꯂꯅꯤꯅꯦ? ꯊꯣꯏꯕꯤ ꯃꯅꯥꯎꯄꯤꯒꯤ ꯋꯥꯍꯪꯗꯣ ꯈꯨꯝꯗꯦ꯫ ꯈꯨꯝꯗꯤꯌꯦ꯫ ꯑꯁ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯃꯦꯃꯤꯆꯥ꯫ ꯌꯥꯔꯦ, ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯑꯩ꯫ ꯃꯦꯃꯤꯆꯥ ꯐꯠ ꯂꯩꯊꯣꯛꯏ꯫ ꯊꯣꯏꯕꯤ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯌꯦ ꯃꯦꯃꯤ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤꯗ ꯏꯆꯦꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤꯗꯃꯛ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯩ ꯀꯝꯗꯧꯅ ꯃꯉꯣꯟꯗ ꯂꯩꯒꯗꯕꯅꯣ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯆꯦ꯫ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯦꯁꯨ ꯋꯥꯈꯜ ꯋꯥꯔꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯑꯩꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯂꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯕꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯃꯦꯃꯤꯆꯥꯅ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯆꯦ꯫ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯦꯁꯨ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯊꯣꯏꯕꯤ ꯃꯦꯃꯤꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ꯫ ꯃꯊꯟꯇ ꯈꯟꯖꯩ꯫ ꯑꯩꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯂꯤꯕꯁꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯤ ꯃꯊꯃꯣꯏꯗ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯥ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ, ꯅꯠꯇ꯭ꯔꯒ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯥ?